JAC against the brutal killing of Soibam Sarat Singh, Leingak Yanakhiba Wapham Singh, ngasi phaoba Thabak Onthoraktabagi Mayokta houkhiba June Kuntaret chatharakhiba Wakat Meepham adugi sharuk oina ngasi Jiribam Leihoupokpi amadi Ningthem Khunjao Leikai Meira paibi nupi Singh Champanagar Cultural Museum Wakat Meepham Chathakhre Wakat Meepham adugi sharuk oina Leikidraba Soibam Sarat Mafam ikai kumdaba utpa oina minute ani 2 minute luki Wakat Meepham aduda Soibam Sarat Kumar mihatpa kudakta phagadabani Yalaumi Singh Singharakpa lemna tharoi narco terrorist maru fangna muthalu amadi Manipur ge saktam kaiba yaroi haiba tongan bu kholak kaya su laukhe Wakat Meepham aduda saruk yakhibe yumna mimila kobi luchingbi amana hai Soibam Sarat mihat thina hatraba matung Manipur Leingak JAC ki Yanakhiba Wapham Singh Thabak to onthopiu haina bhang hondokhe Soibam Sarat Kumar bu hatpada denaba myoi Singh athubada puthokpiu Yanakhibagi matungina magi masada government gi tanaba thabak pigadabani haiba adu athuba matamda thabak oina amthokadabani